ngasi numida wairam phongkhiba tongan tongan manipuri siphongsingdagi maru oibe I pausing khongasaraga manipur top channel gi maikeidagi myamna thamjigi hanmada operation sanglibani tholakpagi maram usinbirakano lainga ki pandamdi mara leiba phabani biren puiling baning da operation sangba forcing kaukthokpa nati numai kapnaba sangbanina aronba pom lei haina minister birena Imphal East ki Aurauda Manipur Development Society ki miyeng makhada Sabha Pandit Din Dayal Upadhyaya Multi Utility Youth Center sangabagi thauramga mari lainana paumi singda phongdokhre thauram aduda MDS ki Chairman M Asni Kumar thabakti ki pothakraba Lieutenant General L Nisikantana singbana saruyaki N Birena makha takibada operation sanglibani tholakpagi maram usinbirakano lainga ki pandamdi mara laiba phabani amasum karigumba NACN IM ki camp lairamnabadi takthoknaba center da khangangani camp laiba yaroi haiki se minister Birena thauramadu phongdokhibada dab ki politics ta thajarubadagi khunai asi laikhai tarakpani afaba mi khansi saksa haijanaba oidaba sirol thajabigano BJP na lusingba lengak lakpadagi nupi singidamak lemna gas piri ana layengi kudong saba kaya piri haujiksu multi utility youth center tara saba lusilakle haikhena pausna makhatana phungdorakli makhasa tarakpoina topa marueba paukhrana MSUna MOBC director gi kaso lonsinkhre athubu matamda mahiroi singi scholarship pithokadabani MSU Pre-matric amadi post-matric ki scholarship matam sana pithoktabagi MSUna not AOC da leiba MOBC director gi kaso lonsinkhre athuba matamda OBC ST amadi AC gi pre-matric amasum post-matric ki scholarship pithokadabani haina MSU gi vice president Laisram athobu maitaina phongdokhre ngasi DM college campus ta leiba MSU gi head office ta pangthokiba pawgi mifam amada athoba maitaina makha taraduna Thasi ki tareta Directorate of Minority and Other Backward Classes ta leiba ai basirol ama piduna English singaniga kun amadi English singaniga kun ga mathoigi pre-matric amasum post-matric ki scholarship ki senpham mahiroi singda pithoknaba khanganki thasi ki nipan MSU ki president na print amadi electronic media ki khutangla taraga mangani ki manungda scholarship pithoknaba matam thaki matam adu hendorakpadagi ngasi MSU gi team ama satuna director kagi solunsin magi khongjang asi sangsin mane adugumba OBC ST AC gi pithoktana leiribi scholarship asi matam sana pithokpiyu haibada department amadi laingakna tabidabadagi show asi lonsin magi khongjang asi lokhatpani lairaba mairoi singidama scholarship ki senpham khara phangjabasina lairik tambada khara dangdi kanaba mateng panglambani hainasu pausna phungdorakli Atopa pawamana laingakna go to hilamasum go to village ta mai onsinduna yamlaba senpham manganduna leire Hemanta state asida Congress ki laingak lairamlabadi sakhot thorang ki thabak sing khumang soksilamgadabani BJP lainga asina go to hilamasum go to village ta mai onsinduna miyam gi yamlaba senpham manganduna leire haina Wangjing Tenta Kendra da Congress ki mirep oiriba hanagi minister M Himantana phongdokre wafam asi Wangjing Tenta Kendra gi manungda leiba sangayumpham Mairen Khulgi polling station 34/8 gi hana BJP gi worker oiramba imung taraga manga Congress party da yaurak nauna Congress sanglakpasingbu ngarang Mairen Khulda pangthokpa thoram amada Moirangthim Himantana makhoibu taramna okladuna haikibani hainasu pawsina phungdorakli atopa pawamana LMZ na Ranjit ki imung da sel gi mateng pangkhre haba paw musu phongli Light Minded Group LMZ Manipur na lamdamasigi ka hena awa ana singda tengbang ba gi makha sa tharakpo oina kun gi mari suba tengbang oina ngasi pasoi kendra gi manung chanba tera sadokpam laikai da leiba loitongbam Ranjit ki imung da khudaki oina lupa 9,000 gi mateng pangkhre haina group asigi publicity secretary Rakesh Nauremna thadorakpa serol amana khangalakri Atopa pawamana PLA gi nifugo humdoi suba mapok kumon ga mari leinana thamlamba bom sing police na lauthoktuna pokhai hankre haba pawmu su report tawri aina thingkraba larhulup PLA gi nifugo humdoi suba kumon ga mari leinana Imphal East District ki Khongman Zone 5 Okram Suthek amadi Khongman Zone 3
Mongkhang lambi trosingi mafamsingda angang masugi masin manga longba istada bom fit tawduna thamlambadagi police ki bom export na lauthokduna Imphal East ki awangsingda pokhayan khari thaudu asing ngarang amasung ngasi lonaba nongyai matung pung 12 kun chatpa matamda Irilbung police ki team amana patrol duty chatpa matamda ahan boina Khongman zone 5 okram suthekta angang masugi masil manga longba star ama leramba thenakhi police na bom yoramba yai haiduna yengsinbada kilo 3 lomlumba remote control gi IED yauri haiba khangmangam khit atopa pawamana Khongman zone 3 gi manungsanba Mongkhang lambi gi kenel amagi manaktasu demi bom ama lairamle haidi hena pausna su report tawre masum paus maka sathajarak poina ngasi Manipur gi ba COVID-19 update myam da report thamjage myam loifok taminasi ngasi gi state sigi oiba positivity rate si 7.6% leiri duga ngasi punna miyoi lising ohumga subnagi kunthraga nithoi covid test tokiba matamasida miyoi saniga kunga mapan nauna covid-19 positive oiba thengna rakre duga hairiba pungpham simaktara ngasidi Manipur covid-19 positive oiduna laikhidaba miyoi amata thengna khide haina su report tawri aduga ngasi covid-19 positive oiba thengna rakraba miyoi saniga kunga mapan asi Bisnupurigi miyoi ani Sandelgi miyoi mari Susampurigi miyoi taruk Imphal Eastgi miyoi nifuga mari Imphal West di dumak wangduna lari miyoi samaga kunga mapan nauna COVID-19 positive oiba thengna kheduga Kaksingdagi miyoi taret Kamjongdagi miyoi mari Senapatidagi miyoi manga Tengnopaldagi miyoi ani Thaubaldagi miyoi mari Ukhuldagi miyoi kunga nithoi adu apun moina miyoi saniga kunga mapan asi COVID-19 nauna positive oibigi report lakhibani aduga ngasigoba positivity rate sina 7.6% leidi henisu pau sina report tawri makasa tharak poina topa marueba pau khrana muk sakhangdaba singna bom thamnamle Kaksing police station gi manung sana leba Kaksing Turel wangma khonglanda leiba PGD enterprises office ki gate sakhangdaba singna Chinese hand grenade ama thamnamle bom dung asi ayuk walking set pamiyoi singna office ki gate mamang ta duna leiramba thengnabadagi police ta pau piraba matung Kaksing police ki additional SP yauna SDPO officing laktuna yengsilaba matung Manipur police ki bom export team ama laktuna lokholaba matung mafam saba ama yengduna pokhai hankhre so haidi loshilakpoin state sigi wangbara thokpa atopa pau khraga myamna thamjage Myanmar da nupi angang kya kap lauduna senare Myanmar da leba adugi military na ku toksinduna pro democracy lusingbi Aung San Suu Kyi bu phajinduna thamkibadugi mayokta leba adugi military na democracy bu pamjaba rebel group singa hujiksu khuthongnari amaromda Myanmar lalmina khungang da sangduna ot naibiki thabak chatharakpadagi nupi angang kya kap laubugi khonjel na ninbadana tana mayum thadoktuna lanjena krihari amaromda Afghanistan su Taliban leba adu khudum chankibadagi mahiloisang kya maru oina Kabul University na singbada khut thingzilakpadagi oja humdra hena pham thadokre hari hena su report tawri tentang na topa paw mana PM Modi New York ta thungkhre ngasi numidang UN General Assembly da wangangani Prime Minister Narendra Modi ngasi New York ta thungkhre mang hauji New York ta pangthokliba humdra ga taruk suba United Nations gi General Assembly da maki warol pigani malem gi lebak samarom gi lusingba kayana sarugyari ba khwaidi gi maru oiriba United Nations gi General Assembly sida USA gi President Joe Biden na ahan boina wangang duna maki warol pigatori masigi mamang ngarang Prime Minister Narendra Modi na US gi President Joe Biden ga saka unaduna ahan boina White House ta phaminaduna wari sanaki lusingba anina wari sanaki batu yamna fruitful oi haina agency gi pauna su makhatana pali lushula poina to report amana NACNA Arunachal gi MLA taragam mathoi BJP government support tawba withdraw tawnaba haikre hari NACN led GPRA na Arunachal Pradesh ki district sing haibadi Tirap Sanglang amasum Longdingi MLA taragam mathoibo PMA Kandu led BJP government gi support tawbudu withdraw tawnaba hairakre hari akupa topa maroiba pausing myamna suja shoidan update pijarake do haujiko inati pausing matang asa lusinjarage pathoksa gibra soikiba lankiba yawrs myamna ngapigini matam gi maroiba I pausing myamda leptana update pijarake haina channel sigi mekedi gi su myamna thamjari and thank you